Đa hạ có thể biết là một hai thế. Cái đào hạ được rồi. Đi nó anh nhận ra được nào rồi. Đi rồi ngờ có rất nhiều chỗ. Online Manipur YouTube channel subing birba mambuk nong puamu kan nataram nok serian badam namaru iba pawam update thamjege Meetei Leepun gi sip pramod ki mathakta kangpok PPS na criminal case ama register twkhre state asida hojik Meetei amasung kuki kanglup ki marakta thokliba kanglup ki iranga mari leinana eso Sadar Hills kangpok pina complaint file amma tawrakpagi kangpokpi police station na hokibe July 9 da Meetei Leepun gi sip pramod ki mathakta criminal case register tawre haina pawgi source amana hairi source asina makhatari badi ASO Sadar Hills kangpokpi na complaint tawrakpagi matung inna kangpokpi police na Meetei Leepun gi sip pramod ki mathakta kuki amasung Meetei kanglup ani gi marakta yang thihan naba hotnaba amadi mihat mi punchat thanaba gi lautu naba gi thodok sing da senai haibagi maralda case register tawkibani Kesoge maikei state asida thogliba kanglup ki rang asi Meetei Leepun gi sip pramod amasung arambai tengon na thokhan bani haina maral siri KSO gi maikei gi Meetei Leepun gi sip pramod ki matakta official complaint adu jun taraga humdoi da file tawkhibani complaint adu gi matung ina kangpokpi police na July 9 da official oina FIR register tawduna pramod ki matakta siri ba maran sing adu gi matang da investigation sathana ba hokre hairi panba yabadi hokiba July 9 da US ta leiba Association of Meetei amana Manipur da thokliba irang asida mari leinana California da leiba San Francisco da peace demonstration sathaba leikhre masigi mangoina jun kunga nipan da Austin Texas da su peace demonstration pangthoki peace demonstration adu da Manipur gi nupi singa nat ki oiba visual set to na Manipuri kallu Manipur da integrity ngak tuna thamgada bani o ima Manipur nangumba leite ima haina thaba plate car sing pai ki hairi aduga to pabdera mane Falis ki khulmari taina bada leiba singi singkhong da karam ba furup kinu khangda mioi ama sakhang da singna hatlamle kuki militant singna kanto sabal da nung mai kapsilamle mamang da so hanjin kuki militant singna nung mai kapsilak pada khungak leba khunja singna handuna kuthok na bagina kal ani ge marakta misimina phawwa yaukhraba Imphal West amasung Kangpokpi district ki taina bada leiriba kanto sabal da Meetei khulda kuki militant singna nung mai kapsilakre thaudok asing asinum dangpuma pallom tarakpada thokhibani hairi Imphal East District ki lamlai police station dagi khanong choklom da sukna tagi kilometer 3 lom da manglap naba takhel kharsom sanjeban kangu singjin khulmari ke taina pham da leiba takhel gi yelam sing haina khangnaba pawang wang daba aduga sangtak to singi singkhong amada mioi ama masak khanghau daba mioi kharna purak laga nongmaina kaptuna halam le hairi thodok asi kunja sing ngasi nungtin pum mari ga makhai khara helakpada mafam asda nongmai round ani kapade gi makhol ta ke badai kari kar thodok sing thok libano haiduna jangsin dona thi rubada mafam asi da mioi ama leibak ki saruda nongmai maru na pan ga loina na mit ani makta su tuna thana yang bagi mafam leiramba ga loina na mahak yak sangi manakta oi thangba mana kakthatlaga tongan nata duna leiram khibane hairi maki makhut ani makki tungbunarami mioi asi kulai kuchuni masa pai wau thaunaba machuda check chatpa khungrau asangba ama amasung masigi mathakta amubu masugi English mayekta kuni thoi thaba half pen amasung setlami aduga mahakna lilakpa oiramgani thajaba amubu masugi furit aduna mamit pulamba degi nan tharak laga leiramki oi thangba khuning thauda khudok ama siramba ga loinana mahakna tonglakhiba amuba machugi khongup sumha ki haksangi manakta taramki khunja singna phungdorpagi matung ina mahakwa hatlamba miyoi sing aduna mahak atopa mafam amadagi phaduna puraklaga matungda mafam asida nongmaina kaplaga paga loinana thangna yanduna halambu oigani hairi thaudo asi pauta badagi lamlai police ki team ama mafam asida sangsilaktuna case ama register tawduna lokotkibaga loinana laikhidraba haksang thaudok topam da inquest twkhre aduga maming matha khangdok laga postmortem examination tawna with the makta jenims ki mok to puraktuna thamli hairi aduga mathangi update asina yum kaising mai holang pokthork labas su haiduna miyam gi mihut khar di fire insurance policy sing yaunare me ahongi nungthindagi horoduna kuki purupna council liba kanglup singna leibak asigi constitution gi makhada Manipur dagi separate administration pikadabni haibagi demand da sahi kaya lisang singna leimna liba Meetei purupta onsin duna satrakpa langi awas aiting phanglaba singi manung dagi tampaki miyam lan asibu lefannaba
ꯈꯝꯖꯤꯟꯕ ꯉꯝꯗꯦ ꯑꯃꯁꯨꯡ ꯂꯥꯟ ꯆꯠꯊꯔꯛꯂꯤꯕ ꯁꯨꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯔꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯩꯁꯤꯡ ꯃꯍꯩ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯆꯤꯡꯅꯕꯗꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯗꯤ ꯐꯥꯌꯔ ꯏꯟꯁꯨꯔꯦꯟꯁ ꯄꯣꯂꯤꯁꯤꯁꯤꯡ ꯅꯧꯍꯧꯅꯅ ꯌꯥꯎꯅꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯐꯥꯌꯔ ꯏꯟꯁꯨꯔꯦꯟꯁ ꯄꯣꯂꯤꯁꯤꯁꯤꯡ ꯌꯥꯎꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯌꯧꯔꯛꯇꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯅꯧꯍꯧꯅꯅ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤ ꯌꯥꯎꯅꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯅꯧꯍꯧꯅꯅ ꯌꯥꯎꯅꯔꯛꯂꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤ ꯈꯔꯗꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯥꯎꯆꯦ ꯑꯁꯤꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLA ꯑꯃꯗ ꯍꯪꯈꯤꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯐꯥꯌꯔ ꯏꯟꯁꯨꯔꯦꯟꯁ ꯄꯣꯂꯤꯁꯤ ꯌꯥꯎꯕ ꯂꯩꯇꯦ ꯃꯍꯥꯛꯀꯤꯗꯤ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯎꯗꯕꯗ ꯅꯠꯇꯅ ꯃꯉꯣꯟꯗ ꯑꯦꯁꯀꯣꯔꯠ ꯑꯃ ꯍꯥꯎꯁ ꯒꯥꯔꯗ ꯑꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯛꯈꯤꯕ ꯑꯥꯔꯝ ꯁꯦꯀꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯐꯥꯎꯕ ꯉꯁꯤ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ